Yening thana mirai bira thamoida nauna mayol chongak libi leirang nangbu gari ming kaubagi ta thotlabi leirang se tingkhang oire ifamda yengluno hairim snana yengsiningai tori thamoi mana khariba awangba sambal sibo taraina phauduna thamoi leikol sina leina melakliba leirang o nangbu karini hairasige thotna mingbi takhelaini hairabaso natongduda junade nongalakpada leimaida sazaina na kelamba singare leirangni hairabaso pakchade thamoi nungda hottuna leirang leinam yeliba mathop naiba jini champrani hairabaso haimanba thoklani leisak leichu khangdabi leirang thamoi leikonsida lisinduna laisa tamlakpi nangbo kari leirangni hairasige minute kuntragi mamangni coffee degi dress lok thoklaga locker manungda hapchili yumdagi selakpa phiroldo locker dagi amok lok thoraktuna phirol singdo sachinlanga mapana thorai man hek thorakpaga priyado counter da laiba phone duda kanagono ma wari sarambado thamkhraga mangon onsilai Liza, nangi delivery gi manager duni. Nangi sip lorendi kitang thuna la on hai. Atai te chana kibada kanam talai chehre. Wahai du da Liza matha sarap toy. As si matam noi ga ba 20 minutes wali kumai dong ne. Ai la asidi adum chalo ke dorange. Sir na musardi. Kai gi saw duino. Mi le bisunatna. Ai sapung ani phadi bauti. Open set tawroidoni yani nang dum chasaru hoi adudi sar la asune nana khra fasana haibiro ko priya nok laga hoini haigini Liza so nok fe tawram laga hatu auto muthori magi scooty do thauduna lakli minutes ni pan mapan gi distance ni ngaya ki matong thabong mafam di yoraduna ta manung change man he changak paga packing suloiramle counter da manager na bill paduna leirami masu counter lomda purpop changsilak laga sir mafamu kaidano manager na oh nang labra mafamu de sky route ni asai dagi man order tawbada do atak pagane punoi lorabani ama delivery tawkhibaga ama mung tori asai dagi mayam se ko chen amada loina ware aikoi gi disitli kai mangzaba su leiti Wabudi potharaga fama regular customer ni wa khra petpani yari ke let uhenda na mo ko let uibasi magya sawini se receipt sile manager gi wa do da lai sado jingyarap tawna receipt to loraga customer gi ming thari bado yamun ni yingi ar camera batharam mo obada masado bit khakte hekte khre receipt to da ying ni na machinna su tapna soli siringragi makok chakpa nu paduni na manager do tahodraduna kedoweba Liza wadi makata da nukshinari kesnati da sir ado order bu loraba sir lorabani to adagi table du leire Liza bitti am leitrabani adubu upai di leita table la leiba packing sing do delivery bag to hapchilanga tabli thoraktuna magi scooty do thoduna lakle onthokpagi punsi haiduni masung mamanabi kayana mapina na setuna koiba chatnari mamanabi sing punduna wa noktuna nungai ni hingli adubu laizadi nongzu nungsha thidana hingnabagi lanphamda charam thaklam khangdaba makhai koi chen duna honari ngayaki matungda sky road ki building do yoraduna gari park tawram laga changi delivery gi mi oibaduda mabu irai laina manungda changalakle nak yek yengduna asum changlakpana men oiriba ka achawmado thonglawna hangduna mayam irang langna leibadu uri nupa mayam leibaduda hek changsin masungamde thongjinna ngai hak leptuna lei mayam dudi magi thokpa leina khibana thongjinna lepliba nupiduda kanana sumit yeng thamlokte koina sum yenglakpada thongi yetlom thangba side ta
Angau machugi curtain transparent ama khaliba domda. Nupa ama phamlibado haifit yinglui. Masak tu hek yingbada kanano khanglanuna tamna changsilai. Mamit usinduna layambaduda kaubasu kadai wangangsi kadai. Tawfam khangda leptuna lay. Laizagi wakhalda. Ngarangi dumaina chaira adi amu kamai tongni. Aibu pirami haisilaga pedo aina oina tawrasirane. Hoida aduna farani. Mamai leiduna chatki hek tawbaga amuk sa laisilaglaga. Bilse yami. Aigi numi ninida fangma pendagi so hele. Mana tati chaira so. Migi thawak tawani. Ikaiba khangma tabani. Mamituna mairabada kirup minglay. Amuk sukhali. Magise tumba sumandi. Kaudibi wadum angsalangida. Kalamba wakaldo satoklaga konjel thokna tablamna hai. Arki mairabagi parcel lakjare. 2 last pizza, 7 ko, chicken fry 4, french fry double ani. Sida laijare surabra yengbiyo. Total amount na se receipt sida laijare. Makutagi poto mullaga loina sakhai kibaduda. Laiza masado ipa pakhana tunghanli. Karingi duk sawning lurabano haiba hanglurabaso masa pau khangjaroi. Adobo phamlamadagi phawalaglaga laizabo sawni yenglaga lauri. 10 minutes haraga 7 minutes late oirse kaigino. Suma ma thongmaram khangdaba thabaksi. Tawrano hairaga noigi saibu sutira. Laiza khumbam khangda mairabada kirup yenglaga chaiba potsengdo amuk yenglaga lay. Makhoigi matawduda laptakna lairamba Leodo mairabagi nakta prapap changsilai. Leona. Kaino mairaba tamna dum hainaba yadro. Podcast loin chakhairse kaigino ba. Mairaba mamituna laizabu yenglaga. Mi masagi honaba. Matam naidaba thabak tawba. Mathong urang khangdaba maram chase semdobige tawbani. Ngarang su harabani. Adubu ikaiba khangde. Mairabagi wahaido laiza taba ngamaktre. Mayam mamangduda ikaibana suloi. Asuk usitana ngangliba mairababu sawningba asum helai. Adubu paidi leita mamaido nonthaduna khangli. Laizagi mataw khangladuna Leo mairabagi nakong mayada tamna sangsinduna hai. Nangwangangdubu kaino over chatlay. Mi angangsi kaibana loiramani. Nakok chakpudu tawni nangba. Phasa hayo. Leona tamna nganglay iduga mairabadi khonjeldo hongadum khumai. Kari ikaibano? Aini ngasai na haidro. Ikaiba khangba mi natena. Matamna sataba. Khara charaga paingding mamido asini. Laizada monsilaga makhatare. Oi, chari mayam se sengdom. Natradi nangi order sige paisa se piroi. Laizadi wahaiduda ting sokre. Nasaidagi ikaiba sawningba pumba kha chiktuna khanglambado. Mairabagi usitaba wangangduda amuk khangduna leiba ngamaktre. Luktarama mamaido non khalaklaga mairababu yengduna machin khumai. Mr. Mairaba, mathom maram khangdaba wai haibado nasana ton daizo. Nakhoigumba achawbana machabu sitaba mibu hanthana yengba. Achawba mayam se leibanani. Ngasi phawba lamdamse chakhatpa ngamdana leirise. Nangna oiningba mi mo oiraso aina nangbu nawa lawde. Maramdi ai nangondagi niraga charaga hingba mi nate. Aduga nangna aingonda hainingba haiba. Chainingba chaibagi rasu leite. Migi mi chap manabani. Hingminariba maraksida achaw macha khaidok mibu mi oina uba ngamdaba nakhoisine chakhataba haise. Ai paisa yam pame. Adubo isagi huma mamalna tanba natana atopa lambi amatadangi lakpa pesado ai pamde. Paisa pami haiduna nangi minaigum. Nangna khudom bithinba mafamda aina chatkadaba nate. Mibu mi oina khandraba. Paisa ulanga mibu sizinagani haibagi wakaldunandi napunsiduda chakhatpasu kaisu puroi. Nangi order sigi paisa se aigi dina minini humni chupna ayuk nung dina mida khakta thabak subagi mamalni. Adubu ai nangondagi paisa loroi. Aigi asengba khutsumalna nangi order sigi pay dawni. Masida aina haninglibase nangondagi aina hena mamal leiba min haibase taklibani. Sorry for the late delivery. Liza table nagi delivery bag to lauraga kadudagi thuna makthokre.
Ngasai sor tinggalanga laizana ngang bataram Moirangthemdu sor phulauna kamthoklaga asauba sakpamda laizana chatkibadu yingli mamaido fatlai thoraklaga nak yeta chayabasingdo koina mu yingli tanaduna farubasu ngamda mina nganglambado khumbasu ngamauda mathanta propok saksare tawfom khangdana manang nakna taduna leiramba pizza box to safu kanna khangawak thoklamnaga masu mapamdudagi thuna makthokre Chatkiba Moirangthembu yenglaga Riodo mathasana machinda tapna soli Is Lindugi mause satikna hagirkrena side Somdana laisado gari thongna tarakliba mapido khaza yautringe khunamduna sasananthui wakhalnadi kapkanu hairi adubu thamoinadi ison thakre wakhal mana haibe inkidre mapidu lepa leitana adumak sinthari haina matam mani lepa leita chatpana numida wairamgi matam amuk oirakle mayai kada thariba sofa duda phamlaga kunjo machabu kauri ibema isa thoi Linda so mapana kauri madu taraduna thori Kainu baba kunjo noklaga babagi thabak mayam sigane isaga wari sabasu phangre isabu kamai tawriba pau nungaiba kari leiba tamui pada mapana hairibado gyan taraduna Linda pisomanido suklaga khomningdana khomi kaidi pau nungaibano hanagi hamun hojikna bo amuk hena sathiri mapana yumda leiranu hayena hotel da leiribani Hai, adugi bawa oina tawri. Ngayak sawnabagi aduk tawbo oiramgani. Mi imungi waduda nangna usinuba darkar tade. Nangna tawgadabado kaidana taw. Mapa masa phunagera hatnagera. Aikhoigidine, aikhoigi ningbado thongdaba yadabani bema. Khangde baba, aiso haiba yabadi hairabani. Aina haiba makai loina tawi. Paisa piuna hairkesu piri. Adubo moi mapa duda leiba lanthum pumnamakto. Magi ming palalu haibasimadi mana yaba ko ubalaitre ai sunoigi khalaga dani loinerisi ayam haina drabani ko machagi waduda kunjo mami lauthore nang dikari haina driba nang bo duk musijariba nang na haibada yariba masakta maralda awat palaitaba adum mami dubo nang haina de harisibu karigino haibani ho irang yaudi nupa thokti ina hai khudeng hoi hairasune hainaraktabado Masagi wa malaizadaba aina haibada chatpa nupado ai hainade matam sigi pakhang ni sabi nusinamagi irang su kemda khangde party chatlaga imanaba khra pulurasune saukso hekta torokani ai am hainade harisini ko kunjo so yaroi khaladuna machabu themjilai hoida kayam kuina buloina ni haigi ichaside hayeng kudum chanba loire hairakanduda thoklang thokraga loire adogi buwa oin tori Aikhoigi haibabu matam lairingisida aikhoigi oinaba pumnamok honhaugadabani aina thika masa tawdana tek hingbasinadine punsise marek marau thokna hingba yaroine nang panganu ibema kunjodo ngangna hogalaga thokre mapana thokkibado haife inglaga masu sordo tapna hontharaga machinda soli as haino drasune maral mathome yam sigi khalaga ai khangba tabani hoida Atopa nupi koi kini haibasu nate mabu inatana atopa kana yengdorigeba Sorry ni kaina torido aina muki khokowda sanate bo on khradong kande phone doksinge ngangna phone lokthokduna mairabado call tori anirak subagi ring do phok chatpa loidringe phone do so phatpai khalai mairabana kedorige nangba kyam kuirenge halakpa shopping tori haidubo keke lerakpa awada paler sairo ko aige mu chaluse magi matawduda Lindado tawri singu haibago mathana nokche masu khara taptharaga khumi yareda loilere asimu set palweraga haptani lerega mu torage nangna pamado keke no khalaga hojikte thamoro adugidi nangna haidraso aina dum tawdong lere ado namu ngasai saukidaine farabo hadamukti Moirangthemdu tapna noglei aiba nangonda kuina sawangam brane
Linda usittana noklaga. Hoida, adubudi nangumamna aingonda kuina sawu matik nateda. Hoine, aigi sak fazabi, thamai kanchik kanbi. Nangna haiba loi chumisi. Adu kaidaramino. Mama hoi leitra, makhol gamda tade. Hazapu kaidawdoino phammi. Mama na kitchen da. Chak thongiro. Kitchen da sak thongdradi jagoi sagadro. Mera banok mi tamna dum khumi. Masini hengang basidi. Ado nangsu mama na chak thongido. Mateng kra pangmi yadro. Chathoya soida. Kaigi mateng no. Mama isidi loi ngam na bona dongni. Moina po amdana hingi na dro. Adudi moina khoinu ngai na thambadaba. Oh, adumai tawra. Hoi, tawi. Langsu aina haibalo. Mi atain haibalo bayandi. Aigidi nangna bo hairandi loire kaino. Loida bamdi leini ko. Kaino aise. Haire une kutaksida tawbige. Aseng mai ngamgadra. Nangna haiba wabu kaido ngamoidoino. Ibani lohong bai wani. Andudi aina nahana honga saiba natro. Nangna yazadaba natro. Hozikpo angang laidi sanabadongna lohong se hairaga hekto honggo yagadra. Aikhoigi lanthom haibam sulakani. Masi pumnamak hana loina loisindaba yabra. Mera bo ngahayak tumin lei. Masigi wafamsi he puthorokladi wa ngangningdaba haibasi mera bagi hongnabini. Asumna ngayak leiramaga taplam naire. Linda, nang atay te habade hayo. Ay nangidamak siwa fongamni. Ano bo pabungi lanthom mayamsa. Ay mingdal o impalo haibadudi haigano. Ay madungang madama mandi. Linda, sauna. Pare kayo dude. Luong batoy. Ay sumigidam oy kitaba. Mayraba kay sukumagtre. Mana tumilay kipaduda Linda su yaroy kanduna taptaray. Chaksaraba. Yam hanging na hanglakpani. Adubo hangdokta na hanglakpa wa masoy ba na mayraba di harawse. Ngaside sapam yam chasilakta na chaningre. Nang lamdre ba? Lamam ba ni? Ngay ba ngamdre? Achapo order tawranga chara sirang kalamini. Kaya sapo na chaningi ba? Hairo. Order da ay tawkrage. Linda ngaya kalanga. Khangde pisara kaino amekta tawro. Pisa palakpaduda. Mayrabado kadomdagi haisilakpa wakhalno lai sabo khangning misingai. Ngasai thokiba thodok-singdo haunaruba tawda mitmangda panpan songthori. Wangang lambadagi chaplemlaga wakhal tawduna laikre. Somda Linda di waridu makha tare. Mana pamba pisa singdo khallaga haire. Let uhelakpa yaro hayo ko. Matam chana yoroknaba so hayo. Mayrabado kay sukumlaktabaduda Linda do sauningay. Mabani gi wari saba khuding thamoidagi thorakpa nattabana chumdring adu ngangnabani. Maramsina wangang amada mataw amada khanghaudana hekta sawali. Haujisu mayrabana tumin laikibaduda Linda do sawalai. Ay nai satadro. Hanamusu kumlaktrabaduda Linda do khonjal kantak lauri. Nanado pangbro. Phone da khanglaw lorokpaduda khalama wakhalga loina saikre. Mayra bagyan tadana ta kumai. Liza, nate kaya bano. Linda sauningna. Ay nga side hairse kem ta taramdre. Chicken Szechuan pizza hairanga kaidagi Liza no. Seran turan mathong maram khangdaba wayam ngangi. Ayam hainade ko nangse. Nanga kuina wari sabase ay ngawgi to. Pizza do order toro. Ay ngarabani ko thame. Linda so phone to thuna makakre. Mayraba so nakongdagi phone do laukthok munna yingduna taplamna soli. Ngawbana mana ngawhole. Aduga ingonda taini ne. Masi nupisi aina nungsimanbasida tawrabani ko. Hoida, maso ay nungsiri po nida. Uthokpa hizada tawrinida. Wado ngangna nopet ka su tawzari. Phone do da Linda gi yungga naknaba pizza mafam ama thiraga thuna ma order tawkre. Order tawba loreduna phone do nakanda thamlaga masu phamungda tapna iptharai. Ngayak tumthaba yagadra haiduna mamittu tapnu ishili. Adubo khanghaudana mitmangda ngasai laisana mapira chenduna mabu yingduna lepkhibado hoze mitmangda leibagum mayek singna urei. Matawduda mayraba khangpre khangna mamittu satpanglei. Khanjilubada pisam suklaga amung matomta murmum sonjay.